ngasi numida waram phongkiba tongan ba Manipuri siphongsingdagi maruoibi ipausung khongasaraga Manipur top channel gi maikeidagi myamda thamjagi ahanbada Imphal city gi mafam mari da gari park tawfam semganabagi scheme finalize tawre tender tawraba matung athubara thabak horagani Khemsan Mahut Minister Y Khemsan haikre Imphal city gi mafam mari da gari park tawfam semganabagi scheme finalize tawre tender tawraba matung athubara thabak horagani Wafamasi India gi city samada smart city mission haudokhibagi sahi taret mapung fabaga mari lainana ngasi kangla fort ki nongpok thangba Imphal turel gi torbanda usara thabagi thoram amada mahangna phungdokhibani Mahut amasum Imphal municipal corporation anina sinduna pangthokhiba thoram maduga mari lainana minister Khemsana makha takhibada India gi PM Narendra Modi na leba sigi city samada haudokhiba smart city gi mission da Imphal su yorokhibani ngasi sahi taret mapung farakpaga mari lainana greening event haiba theme amagi makara numit tare ni subna thoram asi pangthokani hauzu Imphal smart city gi khongjel asi edukimatik yang sangsili smart city gi oina paikhatpa ahanba phase ki project sing english sing ani ga kungo homdoi gi jun tha phawgi manungda sara maudraga mapan loisinna ba pandam thamli Housing Imphal manungda gari sinbagi jang hengalakli ba sigi yenglaga Imphal city manungda gari thamnaba maphamari khangdok tuna thamle gari thampham gi thorang asi tender tawraga thuba matamda thabak paikhalagani hairi thoram madura saruk yakhibi Imphal smart city gi CEO TS Hari Kumar na phungdokhibada Imphal city manungda semgat kadoriba gari parking gi thoram asi model ani thona paikhatkani ahanbigi model asina two wheeler gini Masigidama Khoirambal Kaithilgi temporary market Nagamapal Circle building gi mana amadi kanglagi nongpok thangba torbana paikhanaba thaurang leiri anisuba car parking gi model asina kangla pat ki Gandhi Avenue Haijin from the lady Velenga ki quarter singa sigi manakta singmat kadavani multi level car parking oina singmat kadoriba car samrirom park tawba yagani aduga kai sampat power house manakta car samagi yankhairom park tawbagi multi level parking amasu semganaba thaurang punamak loiri haina Hari Kumar na makhataki atopa pawmana Rims Hospital gi trauma center amadi new OPD block ta CD scan machine amamam hangdokre Rims Hospital gi anauba OPD da nauna install toba Siemens company gi advanced CT scan amadi trauma center da nauna install Philips company gi CT scan ani si haunubi matung ina Rims ki director Professor A Santana haunubi matung ne sangaduna miyamna khusinakre CD scan machine hangdokpagi thoramadu da Rims ki director Professor Dr. A Santana hai Misa miyam da nungaina layingbagi khudongchaba piba haibasi Rims ki lengdraba pandamni ngasi haudoliba CT scan gi machine singa sina miyam da sauna kanaba piragani thajai emergency block da CD scan machine ama thamba si mamangdagi khanduna laklaba mani masina emergency gi ana laying da hena khumang choksinmanga oiragani anaubo OPD da CD scan machine ama thamba o asinasu ana laying gi thabak da hena khudongchaba ma piragani ngasi hangdoliba CD scan machine singasi yamne advance oiba machine ngaktani masida artificial intelligence ki future singsu yauri machine asina heart ki angiogram amadi neurogram sing mapung fana pangthokpungam lagani thauramadu Rims ki MS Professor and Sanjeev Susaruyaki haina pauksi sin makhatari atopa pawmadana MP laisema sana zawbana raja bo asum balamida lamjing biu WMC MP laisema sana zawbana Manipuri mitai lonbu in an classical language oigadawri haina haikibadu wall mitai council na khangjaningbaga loinana wafum kyas thamnakli wall mitai council gi secretary Yambem Arun mitai na thadorokpa sirolna sana zawbana MP oidringaida mitai singbu ST list chalangadabani haina lawkhiba thengnajai aduga kumja English singani kungani thogi 1st April da parliament da amuk mitai ST list chanana ba pukhi wafamdi mitai lon Manipuri classical language ohenana ba honariba aduga amuk mitai bu ST list yohongadabani haidibasi ona taina bu wafamni haibadi ST list yawba yabagi local committee na piriba criteria mangadu satisfy tawriba community amagi lonbu karam haina classical language ta sangadagi haidi classical language ta sanba community haibadi India gi khwaidigi sakhotpa community ni haibani maramasina WMC na MP laisima sana zawbada haijaningbadi prajabo asum bulamida lamjing biyo haina su phungdorakli atopa pawmadana DGP na police na officer sing da appreciation certificate sing entokre
Manipur Police ki DGP na Manipur ki tuan district police na paikaliba thabak thoram singa masum excitement gi matana khana nei na baga loina na DGP appreciation certificate amasum case award sing pi dana pungning thawat khre ngasi first MR gi banquet hall pangthokiba barakhana gi thoram adu Director General of Police DGP pi dongel na certificate amadi case award sing asi khusinaki thoram adu DGP ADGP DIG na singwa police officer singsu saruk yaki loinana district singi SP singsu saruk yaki thoramadura DGP pi dungel na hai police singna masa masa gi unit amasum district singadu lunana na thambaga loinana thaksi laina miyam ga thapak tawgadabani district singi SP sing personal sing BDF singna lawripa thodang singbusu thagatpaga loinana nupi police singna state asida lawripa thodang singbusu thagatpa phongdokre atopa pawmadana bom pokai halambagi mayokta miyamna protest tokre ngarang numidang pung 8 kulom tabada Lamphel police ki manungsanba sagolban terasapam lerak nongmai them laikai da leba agriculture department director oiba ningthaujam gojendro sainifu teret ki yumda sakhangdaba singna bom pokai halambagi thaudokpu yaningdaba phongdok tu ngasin nongmai them laikai gi community hall miyamna wakat mi pham dana protest tokre Nongmai them laikai women's association maira pai bising madi maphamadu gi miyamna sanction kibu wakat mi phamadura sarugya kibab gojen gi loina bi karam lakshmi na hai santi oina ingna laikai sida ngarang bom pokai hanbasina miyamda akitu jungba pokhale kana gumba lup amatagasu nungaina daba laikide kiela kuslete ngarang gi bom pokai baduda anakpada lerama miyoi sing asokpa yoromnabadi kanana daita pugadoribano athubada miyam khangna singdok piro matungda siguma thawong se amu hana tawbigano haikhiana su pawsna phongdorakli atopa pawmadana education haibasi insurgent service ohengadabani lamyanba education da ayet pa apan ma pibigano karigumba makhalamatagi disturbance pibigano haina desam amadi coordinating committee on disturbance free education zone demand sanctionduna lakpa khongjang gi saruk am oina ngasi kasampat lemazam laikai de leiba yefa thawni sanglen gi community hall da wakat mi pham pangthokre college ki oja sing gi apun lup sing mahairoi lup sing guardian sing gi lup sing yauna sanction ki bu wakat mi pham adura tuan ba plate card sing pahit ngasi gi thawramaduga mari leinana desam gi president laisang them lamyan banai education da makalamatagi yaikhai thingai ba pibigano mai loisang singda bom langsinba thengjin biba siguma singasina mai tamada piriba ki akhang amuk hana tawbigano ban blockade general strike 6 walk strike torak matamnasu education sector asidadi yawigano education haibisidi insurgent service ohengadabani tuan lenga ki 6am soi ba kyan education da piriba disturbance singasi hantananaba aikoi puna thodang lawmina sihana su phongdoki Makasa tarakpoina manaba poksi da fong mato papawamna hianglamda oktanaba African swine fever sandorakpadigi athingba thamkre Kaksing district ki manungsanba hianglamda oktanaba African swine fever laisa sandorakpada thengnare haiba confirm tawbadigi area sida laisa sandorakpa thingnaba containment measure lakhatre hiramasiga mari lainana deputy commissioner Kaksing nangarang thokiba yathangamada prevention and control of infectious and Contagious Disease in Animals Act 2009 की Section 6 की मखादा African Swine Fever ना हियांगलमदा ओक लोइबा फार्म दा संदोरकपा सिगदगी थिंगनबा अथिंगबा सि खुदक्तगी सनरे हाइदि कंटेनमेंट मेजर लौखटपगा लोइनना लाइसा संदोकलिबा एपिसेंटर असिगी किलोमीटर अमगा कोनबा माफम पुनमक infected zone oire दुगा एपिसेंटर असिगी किलोमीटर मापन गी अकोइबा माफम सिंगदा surveillance zone ओइदुना control and containment की Faikale, athingba thamliba miyam sidagi ok puthokpa yaroi ok yonba oksa yonba aduga machinjak yonba puthok pusin tawbusa athingba thamkhre haina pawsina su phongdorakli atopa pawmana ngasidi Manipur amadi Bharat Sarkar mai hauna sakli Congress ngasidi BJP na lusingma lenga sina Manipur amadi Bharat Sarkar si mai hauna sakli haina MPCC gi President Mega Chandrana Kendra humfugi nauna khallaba Congress की Block Congress Committee की Certificate yenthokpagi thoram Imphal की Congress Bone pangthokpagi thoram da phongdokre magna makhatana haikibada border pillar की wathowasi haujuk phaw Manipur samadi center BJP no lusingba sakar paidibane dubo haujuk phaw masibu settle toba ngamdana ledi hiramasi ki matang da makoina ngamkhai kaidana ba letter thakre haiduna ledi ngasi phaw letter asi BJP na pairakpadigi sahi manga adumak tharaga laidoribra haina hangladuna Maramoiduna Manipur mai hauna sakle
Lenga asina hauzik thengnariba lawmisingi har phangdabi awabasi kokhanba ngamdriba karigino lenga ki makhada leiba ngaktani aduga Myanmar romda pushiliba punamak loina khangma ngaktani makoina thukanma ngaktani BJP lengang na tawba thabak thon punamak phai haiba miyoi kyana social media ra aphapa ngakta thagatpa miyoi kya leibana lamdam si hena wahanbani ngasi Congress oina Nauna lakliba BCC President Singh Miyamgi apamada matam lebe khibikta puna thabak tawgani hainasu phongdoki makasa tharakpoina pawningkol pauksi da phongba to papawmana mafam kyada police maira paibe masum club ki miyoi kyana nisa gi mayokta rally satkre lenga sina sangchilakpa war on drugs sawaladuna Manipur police nasu state asidagi nisa thingnaba sangchilakpa khongthang gi saru amoina state asigi police personnel singna Nisasi Azadi Pakawada free from the menace of drug highway slogan sigi makhar leptana satharakpa Kaksing district police na district asigi SP Abad ki lamjing makhada suguno police station ki osina lusingba police personnel amadi BDF loinana nupi police kayana saru gyaduna suguno gi akoibada paujel pubo khongsat na mangasi sakre amarom de police ki yengang pokpi police station ki manungsana leiba yengang pokpi bazar gi akoibada drug free India ga mari lainana santi gi khongsa sakre ngasi gi santi gi khongsa aduda yengang pokpi police station gi OCM Babananda Masayauna police personnel sing yengang pokpi no pilamjing lup maira paibi gi ima sing youth progressive friends yengang pokpi members sing puna sinduna thoramadu pangthoki bani hadi nakalamorom da thoramasi gi mari lainana kangpokpi district police ki SP gi miyang makhada police personnel sam hena saru gyaduna Nasase Azadi Awadagi Thoram Mari Lainara rally sakre Kongsat aduda Kangpopi police station ki personnel sing district asimaki nupi police sing reserve line Kangpopi ki personnel sing amadi Mari Subo IRB Lapahar outpost ki personnel sing ju sarugya khiba loinana none police na sinduna pangthoki hairi hanisu pausna makhatana phongdorakli makasa tharakpoina Kangleipa ki Maira news ta phongba topa paukhrana service matam helaba Kaya say sangtana thabak puan mana officer kaya ningdon pomnare emsu Manipur lenga ki tungan ba department kaya gi officer singda thabak tagi pathabi gi matam helabasu misang sangalaiba officer kharabu re-engage to hondura makhatana sangtana thabak to honbagi satnabi ama matam sangna lakli bisi kunai sigi oina yamna lebak thiba mani haina all Manipur students unions emsuna lawi haina emsu gi secretary general se Bikramjit Thongamna press ta thadurok wasirol amana hari Asigumba 60 masine lamdam asigi lenga ki thabak tawribo officers singi marakta moral hantan batana tana lamdam asigi mai masing amadi skill matik sana hairaba lenga ki thabak thiriba na kya dasu sauna ninghanaba pokhali hiramasida ngasi paliba lenga asina mamang thakta cabinet mi famna thabak tagi pothabagi matam helaba sing re-engage tawduna makhatana sangthana thabak puhaloi hakibasu leire Masigi on tainabada hausi water resources ki chief engineer Kosem ki chairman Danamanjur University ki register Directorate of Health Service ki director PWD ki project director externally added project yauna atai department kharagi service sahi matam helabasu hausi phawba pohanduna thamlibasi ki maram leibak miyamda ngasigi lenga asina mayek sengna thampam tui Masidas natana yamna ngakningai odibadi Manipur Tribals Development Corporation MTDC gi chief engineer kam technical consultant sahi ahumrak aroiboina 2021 dagi 19 to 2022 fawba sangdoktuna matam loikhrabasu hauzik fawba anabo order amatasu thokpa leitana department asida laisinduna leiribasi concerned minister na corruption amadi Nepotism phone sa tharabra haibdu lenga miyamna singda form thokle haidi hiramasida lenga asibulu singliba minister en berena miyamna thajaba manghan bidanaba akan mamiyeng athubada sangbinaba su mairoi lubasina apil torakli atopa pawmana kai tharagriba ayinga sagi khalkan mada lenga ngaktada inthokpana kan mangamloi MS Khan malempu mayoina hauji kai tharagriba ayinga sagi khalasi fagadhanduna Kannanaba honabada lenga ngakta inthokpana mausagi khalladu purakpa ngamloi haina Manipur lenga ki forest environments and climate change ki additional chief secretary MS Khan phongdokre ngasi Manipur lenga ki directorate of environments and climate change na climate change reporting gi matang na piba ohomlak suba state levels media fellowship 2022-2023 gi khangalaba state asigi journalist gi minglak thokpa amadi hiram asigi matangna sub editor singa khana nainabagi thoramda wafam asi phongdokhibani
Directorate ki mute sing state asigi tuan media house singi editor amadi sub editor kaya na saruk yaduna pangtukiba thawramaduda mamangi fellow members singda certificate singsu khusinaki kum English singani kungani thoidagina kungo humdo yoina nauna khalaba fellow member tara adudi sanaleba ki pauksi ki paumi Robinson Wehengwam Tom TV ki staff reporter Yaifaba Maitei Kharibam ISTV ki Gyanesor Sangha Express English edition ki Mingyan Sin Saiza Imphal Free Press ki Furelatpam Kennedy Naharol Thaudangi Huidrom Ronibala Poknafam gi Oinam Mission All India Radio gi Francis Sangate Impact TV gi AK Tompok Amadi IS Com gi S Rosi Malani Atopa Pao Manamo Ahal Oirabasing Lemna All S Home da Laibina Bakauri Imung Manungi Miyoi Singna Tathita Woina Luina Biraba Masagi Say Humfu Surba Ahaloiraba Miyoi Singna All Manipur Senior Citizens Welfare Association Salaibi Impal Westki Mongsaga Makalekai the Labor All S Home the Sale Ting the Lemna Nungai Labiranaba Association Sigi Secretary P Sanamasa Sarmana Press Tadoroka Sirolamana Kangalakli Akupamar All S Home Asida Laklaga All Manipur Senior Citizens Welfare Association gi miyoi sing unaraga natraga phone number 9436031505 9366171153 9612230449 ta call tawduna khangba yagani hainasu serolasina khangalakli Atopa Pao Madana Lalhaubuni Haiba Miyoni Bisnupur Police Tafare Aina Thingrapa Manipur Gilahulup Amagi Miyoni Ngarang Ayupung Tararum Tapa Matamna Bisnupur District Police ki SP and Herozit ki Miyang Makhar Additional SP Ops Roni Mayang Mangi Lusing Makhar Bisnupur District Police ki Commando gi OCY Sakti Sena Command Tauba Police Team Amana Fare Hari Bisnupur Police ki Pama Paugi Matung in the Faraba Hulup Amagi Miyu any Dudi Impal is ki Kongmandagi Bizoy Kaksung Tabam saying Higamari Apokpa Laikidraba ki as Obama sum Singjamai Oinam Tingel degi Lema Pokpa Sanjit Kumar say Nifugamot Apopa Laikidraba El Godador Kawi Makoi any police Dimasina Bisnupur Kaitilgi Naikong Crossing Manaktigi Favan Hadi Pausnai Faraba Miyani Sina Police the Fongdorapagi Matung in a Bisnupur area degi Makoina Yauriba Lahulup Adugi Anova Kadar Sing Rikit Tauraga Memara Pushilanga Housing Memara Lariba Lahulup Asigi Publicity Director Oiriva Yoemana Telephone WhatsApp the Kangalaki Highness of Fondoki Hiriba Miyani Singasi My Pagna Favangam Kibasi Bisnupur District Police Commando Timasina Sister Agency ka amadi National Investigation Agency NIA degi pangwa pawgi source ma gi matung inani hari phagalaba mi ani asidegi mobile phone home MINI Samsung ama amasum amuba masugi car barna registration number MN06L A76962 recover tore Fagalaba mi ani amadi makoi degi phangliba polam singa siga kona nangarang Bisnupur Police ta khusinakre loinana ngasi mari lenaba court puthoklaba matungda numit tare ni police custody ta remand lokthakre hari sera sida Bisnupur Police na faraba mi ani SC All Manipur Working Journalist Unions Amzugi bona fide member oirambadegi ngasi numtil Amzugi Standing Committee gi mifam ama pangthoktuna Amzugi sana kanglon gi matungina anti unions oiba thabak torambagi damakta sai ama Amzugi membership tegi suspend tawkhre so haidi Pausulukpoina Pandam Pauxi the Fongba to Paukrana Prime Minister Narendra Modi Makok Lekhalakpadegi Aganipad scheme Putorakpani Naharol Singh Bulldozer na Takhairakpani Congress Lebasigi Prime Minister Narendra Modi Makok Lekhalakpadegi Laibaksida Aganipad scheme Putorakpani PM Modi na Putorakli by scheme si Laibaksigi Naharol Kaya Bulldozer na Takhairaknaba Taurang ni Manipur Pradesh Congress Committee MPCC President K Megasandra na Fongdokre Kendra Humpugi Congress ki Lusing Sing MLA Sing ex MP Sing ex MLA Sing MPCC office bearer Khanba Nauna Khalaba PCC member Sing district delegate BCC president chief of Intel Sales Depart Sing senior spokesperson Sing media panelist Sing gi oina mi pham amanga si BT road leba MPCC gi office ta pangto pathoramda Mega Sandra na makhatan hai ngasi gi mi pham asida saruk gya ki ba Congress ki Lusing ba member Sing na award apasing tathok tasin tawnaduna miyam gi mating pangna bo khona bani loinana miyam gi khulaw ta ba loinana miyam gi khulaw du ekoina thabak to onthokna ba khona bani haki tentak na thamjaram ge masu makasa tharak poina to pawmana numit manga ni phawb gi manungna sengdorak trabdi legal action lauragani semgat marup
tha asigi sachat kungo humdoi da Manipur numit khudingi nungthil da phongwa pauksi amada IMC na pak sadan lupa lakh tara henbegi senpam lokthokre haibegi singnaba leire hairiba heading asi yumpham yaudaba amani haina semgat marup ki joint secretary na thadorakpa sirol amana phongdorakli sirol asina hai haujuk semgat marup ki compound pak sabagi mami amata tade haribasi pauksi edugi mihut amata semgat sagat marup ki compound laklamde haibasi masana taksare karigumba lakpira mathoklabadi semgat sagalliba amadi equipment singasi khangbi ubiram gadabani maram asina pauksi eduna semgat marup ki iza sokya pa pau phongbagi dama lebak miyam khangna sengdorakadabani karigumba numit mangani gi manungda sengdorak ta pataraga di legal gi oiba mateng lauragani hainasu sirol asina makhatana phongdorakli loisilakpo ina to papa amna sinagi yunnan university degi doctorate phonglakre Dr. Yengkhom Ronika na sinada doctorate phonglakibagi matangna nungaiba phongdokpuga loina ngasi more ward number 5 Premnagar Laikai gi barada leriba maki apokpi mama amadi apokpa mapaga paumi singu unabagi thoram ama pangthokre thoramna aduda wai Ronika gi mapa amadi mamana phongdorakpada Ronika piklingaidigi hauno khonaba amadi khangma kanba nga ama oina horaki mak masin mana ohungi manungda ahalni tha asigi mapanda doctorate in international relation research in international research in ethnic conflict haiba topic ta Yunnan University Government of People's Republic of Sinana degree CP ki eduga satkiba tha asigi kungo humdoida samasuba vocation da India gi ihan hanba oina Chinese loan da wangangba madi Chinese loan da degree phanglakpa ahanbani phone gi khutang da Ronika na phungdokhibada mahana angang oidingi matamnegi homna tongan ba loan sing tamningmi apama leirakhi amadi class 12 loiraba matungda maduna mahaki punsi gi pandam oirakhi haki magna makha taraduna Bisba Bharati University gi matangda retired Manipur police officer Elangbam Rabayamadi Manju Elangbam hariba mi heni sina ahanboina khangan birakhi asumna mahak Manju Elangbam gi matenga loinana English singani ga nipanda Bisba Bharati sina bawanda mingsan ma phangki ma ki course horakpa matamdari magna foreign loan tamlaga kari tawgaduino haina miyamna ngangnakhi adubu ngasidi fil asida aina kari tawri haiba du miyamna utpangamle bachelor degree course loiraba matungda kumza English singani ga taragani thoida sina satnabagi khudong saba phangki Yunnan University hariba Chinese University asida thunglaba matungda the university gi campus akoibegi hawa nungsit amadi Chinese miyamgi doina tinabagi nungaiba kya adugal hena sushinaraki haiba wafam thamkibaga loinana magna hauji ki oina Chinese loan tamningbasingi oina lemna online classing tawri hairaduna maki apokpa madi apokpi busu thagatpa phungdokhi ma hauji makata na university asida appointment phangduna professor am oina laikhigani haina su phungdorakhi thauramadu mitei council moregi president M thoiba miteina Ronika na degree asi phanglakpada thagatpa phungdokpaga loinana tawru ba thabak thoram singna mai pakpa oirasunu haina su phungdokhi hauji ko ina de mem pau sumatang sa lusinjarage mem su mem puna ano update na minasi and thank you